Hello ma'am ngasigai video sidi akhoi katanim ki haina namkin biskut macha macha se asisi oina puduna lae ma'am asisi oina ngasigi video se jengminarasi. Hello ma'am ngasi ay anau video ma puduna lae ngasigai video sidi aina namkin kara hujare namkin se ma'am da jenghanjarake kari kari no aina habdo namkin se aina hum kha hobune ba ko item hum ga hobri adudi aina se sumaina mana round to ga hobse asumaina toraga aina hauri ko asisi mong se haitro ma'am hauri na asisi suina hanjarage adi abina siga mana karina da ko gi akoina katanim ki na chadrane adu dunia na hauri se katanim ki suina hauri akoina katanim ki na bane tedi kari kari mong da haina ba khangdre aduga asina ina kaju gi mong da haure se jeng kaju mandre se kaju gi mong da soina haure asigi video se ai ma'am da share to jarage Sima pungpana jengminarasi ma'am ai video se jengmuna nungai bole di like share subscribe toroga support to biramo anoga support to bidaba mane subscribe to bidaba china ma'am na jengbiraga di ai channel asibo subscribe toroga support to biramo adunga sigi video se pungpana jengminarasi thank you ma'am अहमदको आइना सिगा मोइदासे सेमखाय अमा लौजरे मोइदासे सेमखाय अमा लौरगा आसिगा थुंफरा चाइसनजरगा करिनाइदे आइना ngasi हौदुइसे अखोगी नमकिन ताबिना थुंगी सबसे खतंग हेना हापे मथौ तायबा को अथुंबा नतेबा अथुंबा सुनतबा चंबा सुनतबा अखोगी थुंगी सबसे खतंग हेना ओइदुइनेबा नमकिन गी मोंगदो ओइदुइनिना अदुदुना आइना थुमजे खरा हापचनजरे अदुगा कलोंजी आइना हाइनाबा अखोगी कालीजीरा से असिगी मरुसिसु खजिका हापगा असिगा चाइसनजरे असिसे चाइसनलबा मतुंगदा को असिसे आई फजना खुचिना मिक्स तौसनजरगा आइना हौजी असिदा हापतुइसे दल्ला हापसु जाय घी हापसु जाय थाव हापसु जाय अदु आइदि ngasiसे थाव रिफाइन ऑयल दि हापतगी सरुकुदि दल्ला ओइना हापचरगे हाइनाइना सिगा दल्ला से आइना काबा मा पाइजरे काबा मा लौरगा सिगा हापचनजरगा आई खुचिना मिक्स तौसनजरगे मैम अना असिदा लौरिसे मोइदा सेमखाय सेमगा दल्ला काप सेमगनने कतानम किसे आइटम अहुमनेबा सेमदुइसे अदुगा अलोइबदा अना सेमिबा कतानम किसे क्यामुक जामना थोके हाइबसु भिडियो गी अलोइबदा खंगबा ngangani दल्ला से अना सिदा कापसिगा खरा नपना लेरसिसु अना खुदना कटोगा लौथोगाने को मोइदा सिगा तिना सल्ले मैम हजिक दल्ला से हापचलबा मतुंगदा आई हजिक खुचिना मोइदा से फजना मुन्ना तोतोरबनेबा को फजना मुन्ना तोत्रगदि तंदो हाउतेदना को अदुनि मैम आई खुचिना फजना मुन्ना तोचरगे हजि होइनाने जहा तन तोटपदा मोइदा न बोइगेरा आटा न बोइगेरा जहा चेंगी जाम बोइरगेरा तन तक्नबगे आइना तन तोटपसे असिसे अखोइना मुन्ना तोलिङेगिदि तनसे ओइनम्बा हाउबा मोनबा हेनबनेबको अदुमाइना आइना ngasiगी मोइदा सिसु आइगी घी काबा मा हापचनगिबदा घी नतेको दल्ला कापतो मा हापचनगिबदा अदुदुगा मुन्ना तोटमिनरनेबको तोटमिनरगा अखोइगी मोइदागा दल्लागा तिनरगने अखोइगी मचुमु ओलागा अखोइ नमनम लाउबा मो ओइरकनेबको से असिमाइना ओइरबा मतमदा आइना इसिंगसे मु खजिक खजिक चाइरगा मु तोतुइनेबा मागी दोसे सेमक्तुइनेबा इसिंगसे अमुक हापचलगदि अखोइगी दोसे पेटखरगदि मोइदा तोटपसे अखोइ हे होरेन तन तकलकपदा नुंगाइरोयना इसिंगसे अनिर अहुमलक तोना खजिक खजिक हापगा आइना दोसे सेमजबनेबको अदुगा आइना सुमाइना मुन्ना तोटले आइगी मोइदासे तोटपा लोइरगा सुमाइना अखोइगी नपनप लाउबा मो ओइरकपनेबको अदुगी चांगदुगबौ आइना मुन्ना नैरगा तोचरेबको खुचिना अदुगा आई हौजी असिसे मिनिट 15 गुम्बा आइना मोइदासे मखुम खुमजलगा थमगेबा मखुम खुमजलगा थमगदि अमुगैना थोथाबदो हेलिदनको अदुना तंदो तक्पदसु नुंगाइबको नत्रगदि मचेन तत्पनेबको असि मखुमजु खुमजल्ले अदु मखुमजु हांदोंगा थमगे आई हौजी हांदोबा मतुंगदा अमुकमु आइगे असिगी दोसिदगी आइना सागदबा तनगी शेप तो अदुगी मतुंगिना आइना बोल से सेमगा आई असिगा आइना बोर्ड अमा लौरगा बोर्ड सिगा थमजरे असिदि आइना राउंड ओइदबा जादे हाइबगी मरमदो लैतबनिना आइना सेमनिंगबा मवंगदा शेप से आइना सुमाइना तनसे तक्सरे आइना तनसे बोर्ड सिगा सुमाइना पांगना संदोंगा तअबा मतुंगदको आइना अहानबदा सेमगिबा कतानिमकेना हाइबदो अदुदुगी शेपतुगा आइना सेमगे आइना सुमाइना तना तक्पसिगा आइना चाकू मा पाइरगा सांग सांगना सेमेबको लाइन से चिंगगा असिगी अपोजिट अमुक माना क्रॉस तौरगा आइना सुमाइना चिंगगा तनगी शेप से लौजरे आइना सेमनिंगबा मवंगदा सेमबा जाय जाम सांगतंगना चिंगनिंगना सांगतक लाकनी आइदि जामना सांगबदो ओहेंदरे
ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯇꯛꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯈꯨꯠꯁꯤꯅ ꯂꯣꯏꯅ ꯇꯥꯈꯠꯆꯔꯦ ꯑꯩꯅ ꯕꯣꯔꯗꯁꯤꯒꯤ ꯇꯥꯈꯠꯄ ꯃꯇꯝꯗꯗꯤ ꯌꯦꯡꯕꯗꯗꯤ ꯇꯥꯁꯟꯈ꯭ꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯑꯣꯏꯅꯤꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯁꯨꯝꯗꯤ ꯇꯧꯔꯣꯏ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯗꯜꯂꯥꯒꯤ ꯁꯔꯨꯛ ꯈꯔ ꯌꯥꯎꯈꯤꯕꯗꯣ ꯗꯜꯂꯥ ꯅꯠꯇ꯭ꯔꯁꯨ ꯘꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯈꯥꯡ ꯑꯃꯗ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯔꯒ ꯊꯝꯃꯦꯀꯣ ꯑꯁꯤꯒ ꯊꯥꯗꯔꯖꯔꯦ ꯊꯥꯗꯕ ꯐꯥꯎꯕꯗ ꯃꯇꯨꯡ ꯇꯥꯁꯟꯂꯦꯕꯀꯣ ꯑꯗꯨꯒ ꯈꯥꯕꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯂꯣꯏꯅ ꯁꯟꯗꯣꯛꯆꯔꯦ ꯁꯟꯗꯣꯛꯑꯒꯗꯤ ꯇꯟꯁꯦ ꯃꯥꯒꯤ ꯂꯣꯏꯅ ꯇꯣꯉꯥꯟ ꯂꯣꯏꯅ ꯆꯥꯛꯈꯥꯏꯔꯒ ꯇꯥꯔꯛꯑꯦꯕꯅꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯃꯩꯁꯦ ꯈꯔ ꯃꯤꯗꯤꯌꯝ ꯆꯥꯡꯗ ꯊꯝꯃꯒꯅꯦ ꯑꯩꯒꯤ ꯀꯇꯥ ꯅꯤꯝꯀꯤꯁꯦ ꯃꯨꯟꯕ ꯐꯥꯎꯕ ꯉꯧꯖꯔꯦ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯁꯤꯁꯦ ꯃꯨꯟꯖꯜꯂꯦ ꯈꯔ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗꯨꯒ ꯑꯩꯅ ꯆꯥꯂꯨꯅꯤꯁꯤꯅ ꯂꯧꯈꯠꯆꯔꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯩꯅ ꯑꯁꯤꯁꯦ ꯅꯦꯞꯀꯤꯟ ꯄꯦꯄꯔ ꯑꯃꯁꯨ ꯍꯥꯞꯆꯜꯂꯦ ꯀꯩꯅꯣ ꯇꯟꯁꯤꯒ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯅꯝꯀꯤꯟꯒꯤ ꯁꯔꯨꯛꯁꯤꯒ ꯌꯥꯎꯔꯤꯕ ꯊꯥꯎꯁꯦ ꯆꯦꯁꯤꯒ ꯆꯨꯞꯁꯟꯅꯕꯒꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯅ ꯑꯩꯒꯤ ꯀꯇꯥ ꯅꯤꯝꯀꯤꯁꯦ ꯇꯥꯎꯖꯔꯦ ꯁꯨꯃꯥꯏꯅ ꯀꯇꯥ ꯅꯤꯝꯀꯤꯁꯦ ꯑꯃꯨꯛ ꯇꯥꯎꯕ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯁꯦꯞꯀꯤ ꯚꯤꯗꯤꯑꯣꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯁꯦꯞ ꯑꯃ ꯑꯩꯅ ꯁꯦꯝꯖꯕꯗꯣ ꯀꯥꯖꯨꯒꯤ ꯁꯦꯞꯇ ꯁꯦꯝꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤ ꯅꯝꯀꯤꯟꯁꯦ ꯁꯦꯝꯖꯤꯟꯅ ꯊꯝꯃꯒꯗꯤꯀꯣ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯅꯤ ꯁꯤꯁꯦ ꯊꯥ ꯃꯈꯥꯏ ꯇꯔꯥꯅꯤ ꯊꯥ ꯃꯈꯥꯏ ꯊꯥ ꯑꯃꯃꯨꯛ ꯊꯝꯕ ꯌꯥꯏꯗꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯞꯇꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯒ ꯕꯣꯇꯜꯒꯤ ꯃꯈꯨꯝ ꯑꯃ ꯂꯧꯔꯒꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯇꯥ ꯇꯟ ꯇꯛꯄ ꯑꯗꯨꯃꯥꯏꯅ ꯇꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯛꯑꯅꯤ ꯉꯁꯥꯏꯒꯤ ꯗꯣꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯗꯣꯗꯨꯒꯩ ꯁꯦꯝꯖꯕꯅꯦꯕꯀꯣ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁꯦꯝꯕ ꯗꯣ ꯅꯠꯇꯦꯉꯁꯥꯏ ꯇꯟ ꯇꯛꯄꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯨ ꯇꯟꯁꯦ ꯇꯛꯑꯒꯅꯦ ꯑꯩꯅꯅꯦ ꯕꯣꯇꯜꯒꯤ ꯃꯈꯨꯝ ꯑꯃ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯀꯛꯅ ꯂꯧꯔꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯈꯥꯡꯁꯤꯒꯁꯨ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯈꯦꯠꯇꯣ ꯂꯧꯈꯠꯈ꯭ꯔꯒ ꯊꯥꯎꯁꯦ ꯁꯤꯗ ꯁꯥꯅ ꯂꯩꯔꯦ ꯁꯤꯒ ꯁꯨꯝ ꯊꯥꯗꯖꯔꯦ ꯑꯗꯨꯒ ꯑꯁꯤꯁꯤꯁꯨ ꯑꯩꯅ ꯇꯥꯎꯖꯔꯦ ꯃꯩꯁꯤꯁꯨ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯑꯩꯅ ꯁꯤꯁꯦ ꯈꯥꯕꯩꯁꯤꯅ ꯑꯣꯜꯂꯒ ꯇꯥꯎꯔꯒ ꯁꯤꯁꯨ ꯃꯨꯜꯂꯛꯑꯕ ꯀꯥꯟꯗ ꯑꯩ ꯂꯧꯈꯠꯆꯔꯅꯤ ꯁꯤꯁꯨ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯖꯤꯜꯂ ꯊꯝꯃꯒꯗꯤꯀꯣ ꯀꯣꯟꯅ ꯖꯍꯥ ꯃꯇꯝꯗ ꯃꯤ ꯄꯣꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯅꯝꯀꯤꯟꯒꯤ ꯇꯥꯏꯞꯇ ꯁꯤꯁꯦ ꯄꯨꯊꯣꯛꯑꯒ ꯁꯨꯝ ꯕꯤꯁꯀꯨꯠ ꯂꯩꯕ ꯍꯥꯏꯗꯣ ꯂꯩꯇꯕ ꯃꯇꯝꯁꯨ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯁꯤꯁꯤꯅꯁꯨ ꯁꯨꯝ ꯃꯦꯟꯕ ꯌꯥꯏꯑꯕꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯨꯟꯁꯨ ꯃꯨꯜꯂꯛꯑꯦ ꯁꯦ ꯌꯦꯡꯉꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯑꯁꯤꯁꯤꯁꯨ ꯂꯧꯈꯠꯂꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯊꯝꯃꯅꯤ ꯄ꯭ꯂꯦꯠꯁꯤꯒ ꯑꯩꯅ ꯊꯥꯎꯁꯤꯒꯤ ꯆꯥꯡꯁꯦ ꯈꯔ ꯆꯨꯞꯁꯟꯅꯕꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯎ ꯈꯔ ꯌꯥꯎꯔꯛꯄꯗ ꯊꯥꯡꯒꯠꯂꯛꯄꯗ ꯑꯗꯣ ꯑꯩꯅ ꯅꯦꯞꯀꯤꯟ ꯄꯦꯄꯔ ꯑꯃ ꯊꯝꯃꯅꯤ ꯅꯦꯞꯀꯤꯟ ꯄꯦꯄꯔꯗꯨꯒ ꯄ꯭ꯂꯦꯠꯇꯨꯒ ꯊꯝꯃꯒ ꯑꯩꯒꯤ ꯑꯁꯤꯒꯤ ꯅꯝꯀꯤꯟ ꯕꯤꯁꯀꯨꯠꯁꯦ ꯑꯁꯤꯁꯤꯁꯨ ꯑꯩꯅ ꯂꯧꯈꯠꯂꯒ ꯁꯦ ꯄ꯭ꯂꯦꯠꯁꯤꯒ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩꯅ ꯁꯤꯗ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯟꯕꯁꯦ ꯀꯥꯖꯨꯗ ꯕꯦꯁꯣꯟ ꯂꯨꯞꯄꯒ ꯍꯧꯕꯒꯤ ꯃꯑꯣꯡꯒꯗꯣ ꯃꯥꯟꯕꯅꯦꯕꯀꯣ ꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯊꯪꯗꯅ ꯑꯃꯨꯛ ꯑꯩꯅ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟ ꯇꯧꯔꯒ ꯁꯦꯝꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯦꯞꯇꯨ ꯑꯃꯨꯛ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯁꯤꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯁꯦꯞꯇꯨꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯇꯟꯁꯦ ꯉꯁꯥꯏ ꯑꯩꯅ ꯖꯥꯝ ꯑꯊꯤꯠꯄ ꯑꯅꯣꯏꯕ ꯇꯟꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯟ ꯇꯛꯄ ꯑꯗꯨꯃꯥꯏꯅ ꯇꯛꯑꯒ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯑꯃꯨꯛ ꯆꯥꯀꯨꯁꯤꯅ ꯁꯦꯝꯖꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯒ ꯇꯟꯁꯤꯡꯁꯦ ꯀꯠꯊꯠꯂꯦꯀꯣ ꯀꯠꯊꯠꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯁꯤꯁꯦ ꯅꯥꯀꯟ ꯑꯃꯗꯒꯤꯅꯦꯀꯣ ꯔꯥꯎꯟ ꯑꯩꯈꯣꯏ ꯇꯟꯗꯣ ꯃꯆꯦꯠ ꯑꯃ ꯄꯥꯏꯔ ꯁꯨꯃꯥꯏꯅ ꯂꯩꯈꯠꯂꯒꯅꯦ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯟꯂꯒ ꯊꯝꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯤꯕꯁꯦ ꯀꯛꯑꯒ ꯁꯦꯝꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯔ ꯁꯦꯝꯃꯛꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯅ ꯁꯦꯝꯃꯦ ꯑꯩꯅ ꯇꯟ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤ ꯅꯤꯡꯀꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯝꯖꯔꯦ ꯁꯤꯅ ꯔꯥꯎꯟ ꯅꯤꯡꯀꯤꯁꯦ ꯑꯩꯅ ꯁꯦꯝꯖꯔꯦ ꯁꯤꯁꯦ ꯈꯥꯡꯁꯦ ꯁꯥꯅ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯊꯥꯗꯖꯔꯦꯀꯣ ꯊꯥꯗꯔꯕꯃꯇꯨꯡꯗ ꯈꯥꯕꯩꯁꯤꯅ ꯑꯣꯜꯂꯒ ꯑꯁꯤꯁꯨ ꯑꯩ ꯃꯨꯟꯅꯕꯒꯤ ꯉꯧꯖꯔꯦ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯃꯔꯩ ꯇꯥꯁꯟꯈꯤꯕꯗꯨꯅ ꯃꯅꯨꯡ ꯌꯧꯅ ꯃꯨꯟꯅꯕꯒꯤ ꯍꯥꯏꯗꯅꯅꯦꯀꯣ ꯉꯥꯏꯍꯥꯛ ꯃꯇꯝ ꯆꯪꯅ ꯉꯧꯔꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯩꯁꯦ ꯌꯥꯝꯅ ꯀꯜꯍꯟꯕꯁꯨ ꯌꯥꯗꯦꯗꯅꯀꯣ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯕ ꯐꯥꯎꯗꯤ ꯉꯧꯔꯒꯦ ꯑꯗꯨꯒ ꯉꯧꯔꯒ ꯑꯩꯅ ꯑꯁꯤꯗ ꯄꯦꯄꯔ ꯌꯥꯎꯕ ꯄ꯭ꯂꯦꯠ ꯑꯃ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯝꯀꯤꯟꯁꯦ ꯊꯥꯡꯒꯠꯂꯛꯑꯒꯅꯦꯀꯣ ꯅꯤꯡꯀꯤꯁꯦ ꯊꯥꯡꯒꯠꯂꯒ ꯃꯉꯣꯟꯗ ꯌꯥꯎꯕ ꯊꯥꯎꯒꯤ ꯁꯔꯨꯛꯇ ꯆꯦꯅ ꯆꯨꯞꯁꯟꯈ꯭ꯔꯗꯤ ꯈꯔ ꯐꯩꯗꯅꯀꯣ ꯑꯗꯨꯗꯨꯅꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯆꯨꯁꯤꯁꯨ ꯑꯣꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯈꯥꯕꯩ ꯑꯃ ꯄꯥꯏꯔꯒ ꯂꯧꯈꯠꯆꯔꯦ ꯑꯁꯤꯒꯤ ꯑꯂꯟꯕ ꯈꯥꯕꯩꯁꯦ ꯑꯁꯤꯁꯤꯅ ꯂꯧꯈꯠꯂꯒ ꯃꯆꯨꯝ ꯊꯥꯎꯒꯤ ꯁꯔꯨꯛꯁꯦ ꯈꯔ ꯀꯟꯗꯣꯛꯆꯔꯒ ꯑꯩꯅ ꯄ꯭ꯂꯦꯠꯁꯤꯒ ꯁꯨꯃꯥꯏꯅ ꯊꯥꯗꯖꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯑꯩꯒꯤ ꯅꯤꯡꯀꯤꯁꯤꯡꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯅ ꯑꯁꯤꯒꯁꯨ ꯇꯧꯖꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯅꯤꯡꯀꯤ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯩꯅ ꯍꯧꯖꯕꯒꯤ ꯃꯑꯣꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤ ꯅꯤꯡꯀꯤꯁꯦ ꯇꯥꯏꯞ ꯑꯍꯨꯝꯒ ꯍꯧꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯀꯤꯁꯤꯡꯁꯦ ꯌꯦꯡꯕꯗꯁꯨ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ ꯊꯨꯒꯥꯏꯔꯒ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯌꯦꯕꯀꯣ ꯑꯩ ꯊꯨꯒꯥꯏꯔꯒꯁꯨ ꯑꯃ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ
ꯑꯁꯤꯗ ꯌꯦꯡꯉꯣ ꯑꯩꯅꯅꯦ ꯅꯤꯡꯀꯤꯁꯦ ꯊꯥꯡꯒꯠꯂꯦ ꯑꯃꯈꯛ ꯊꯥꯡꯒꯠꯂꯒ ꯑꯩꯅ ꯊꯨꯒꯥꯏꯔꯒ ꯌꯦꯡꯍꯟꯕꯗꯁꯨ ꯅꯤꯡꯀꯤꯁꯦ ꯁꯣꯐ ꯑꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯑꯁꯤꯁꯦ ꯆꯥꯒ ꯊꯛꯄꯗꯁꯨ ꯍꯥꯎꯏꯀꯣ ꯑꯩꯈꯣꯏꯒꯤ ꯆꯉꯥꯡꯒ ꯈꯪꯗꯦ ꯆꯥꯉꯧꯒ ꯈꯪꯗꯦ ꯆꯥ ꯃꯇꯝꯗ ꯊꯛꯑꯁꯨ ꯍꯥꯎꯔꯦ ꯑꯗꯒꯤꯗꯤ ꯑꯁꯤ ꯍꯥꯞꯆꯤꯟꯅꯒ ꯕꯣꯌꯥꯝ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯒꯁꯨ ꯑꯗꯨꯝ ꯊꯥꯃꯨꯛꯀ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕꯀꯣ ꯀꯩꯁꯨꯝꯕ ꯃꯉꯣꯟꯗ ꯅꯝꯊꯤꯕ ꯑꯄꯨꯝꯕ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯀꯨꯏꯉꯩ ꯊꯝꯕ ꯌꯥꯏꯑꯕꯀꯣ ꯑꯁꯤꯁꯨ ꯑꯩꯅ ꯀꯥꯖꯨꯒꯤ ꯃꯑꯣꯡꯗ ꯍꯧꯕꯗꯣ ꯑꯗꯨꯗꯨꯅꯤ ꯌꯦꯡꯉꯣ ꯑꯁꯤꯁꯨ ꯌꯦꯡꯉꯣ ꯊꯨꯒꯥꯏꯔꯒ ꯌꯦꯡꯉꯦ ꯅꯤꯡꯀꯤ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯌꯦꯡꯍꯟꯕꯗꯁꯨ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯔꯦ ꯌꯥꯝꯅ ꯊꯣꯠꯂꯦ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯂꯣꯏꯅ ꯃꯨꯜꯂꯦ ꯑꯁꯤ ꯆꯥꯒꯁꯨ ꯊꯛꯄ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯑꯁꯤꯒ ꯂꯣꯏꯅ ꯁꯣ ꯇꯧꯖꯔꯦ ꯑꯩꯒꯤ ꯅꯤꯡꯀꯤ ꯑꯍꯧꯕꯁꯤꯡꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯤꯡꯀꯤ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯂꯩꯕ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯀꯔꯝꯍꯥꯏꯅ ꯍꯧꯋꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯍꯧꯕꯒꯤ ꯃꯑꯣꯡꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯔ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯖꯔꯦ ꯑꯩꯅ ꯑꯗꯣ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯈꯔ ꯏꯪꯁꯨ ꯏꯪꯉꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯁꯥꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯅ ꯁꯤꯒ ꯀꯩꯅꯣ ꯗꯕꯥ ꯑꯃꯗ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩꯅ ꯁꯤꯒ ꯗꯕꯥꯁꯤꯒ ꯍꯥꯞꯆꯤꯜꯂꯕꯅꯒ ꯑꯩꯗꯤ ꯊꯝꯗꯣꯏꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯊꯝꯖꯔꯒꯦ ꯁꯤꯒ ꯔꯦꯗꯤ ꯑꯣꯏꯔꯦ ꯗꯕꯥꯁꯤꯃ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯥꯏ